Homlakkani khangda homlakpa malangba mana maikai khangda homlaklabada masa mareng yaudraba mara chetraba u pambido phogtuna pukhi maikai khangda malangba magi ireida pangal yaudraba u pambido so malangba magi maikai tung induna chatki wahai amatta so haijaba ngamda tumin wahai amatta ngangda leptuna leinaramba anido chedubu paruba joli yenglamba mityengdugi maikai homki aduga karim hairamda fat chatkiduna nahan wa khara ngangnakhiba nupidugi laptop to munboi kaiboi chingsinduna lawi nupidu pakhatna ap kaino joli daiduba khumde joli kaino changduna yengi phanglama le thiribado mityengduna kalda lepliba nupidu da thamle aduga maso wahai amata hairamda nupidu da khupakna muk tharami nupidu wam tangang khidre tumin leisinkhre joli laptop to paiduna pibana lepliba manak tamna laklaga pire yauribadu yengo haibagum yauramliba potto atai natte pibana sauna puduna thoklakhiba chedugi xerox tawdringai typing notes ni piba ubada piba joli da amuk yengle aduga amukna nakalda leiriba nupidu da amuk yengle wadiam phau haidre tawfam khangdre mara leiraba misakto phajana khangda mana tawruribaduna piba joli da nungaitana amuk yengle joli gi maphamda aranba ama tawrubagum adubu ma wam ta hairamdre pairamba laptop to beyond the piramlaga magi Kevin lomda changkre mahai yengnaramba staff singdo magi mathau tawnakre joli magi maphamda changduna sauningba ikaiba pumbana masadu khoirang khoisaunare minute manga mukte masadu tumin leiraga leiramba tension du kauna ba hotnai adubu ngamdre panthada paper amaga pen amaga pairaga kari no ina ba hotnai loiraduna pion du kausile dada waru yade warasuwana chesi matanga sarda pibiu hoi meda hairaga thokre joli kuina panthadre pion khak thokhibaga maso magi lotion pham thokpa loishelaga office tagi thokre somdana piba pion na piramliba chedo thoina khanjinda thangatuna yenglubani adubu joli gi resignation letter oirambaduda fug hogale aduga pairamba chedo safukan na thadai tofam khangda makhutuna maraibak to paiduna khangi amuk phamthai mamit oishinduna makoktunga tharaga phamthai asoiba aranba mafamda asawu utpani adubo ngasi mana tawruribado magi aranba ama oikhre aduna ma tawfam khangdabani somda joli office tagi nganna halakpaduda misnana hanglei kaidore ngasi dingalina ai hakchangam dadana liplawraba o aidi nganna halakpaduda nahandawna khudong thiba thoklirana khalur aisuna ba patre nangso mukna sila adi phajani bani aibudi am kana ngamdaba nateda somkuina leitharadi pharaktarni na halakpani nangasidi cha khara charabo ngasidi khara chaba yai ado megira kainom hauraga nangso kainom chasil nasado henjen kini aibudi ngaktang tuma phakini da hairaga joli famung kaduna hipthakre tanjadu da Robert ki phone la ami hello nangbu nasa khara nungairabo kaidorino nungairi kashu tawdeda hippa dumle yam waida joli suma sanu ngaite na ngasidi nganna hali aina khallabani soinarakanina nangi amukhona thabak chatnaba amukhona wa tawrini phajana pothal kashu tawr pothaba watpaini hausikpudi tumthakida ngairi wabudi waramdoini ado nang khaknate masu chaba thakpado phajana yeng nangsu ko hoi chaida do budedo rangdo paungno wa mahudori kariwano joli gi mapana piba supuraga akoi puna muktang moida la ona hairena kaino haisa joli dadi pau kem hairakdena dapi badi khangaba kem haidra khangi thabak matam yadri na khumi joli da hairakta ba haise piba gi wani ngairisi piba ni yabaga pabung da haidoini aduna matam leptribagi hairakta boirambasu chumna ahal masen haifet hainaraga numit sima hainadabaini o khangdene amase yadoribra kaino masi so masa nungaiti haise masa se tension adum leirabanina nungaipam khangdabai oiramniba ngarang sumana thokleido ai wa haifam khangdrabani mamai mamit ka do imak maaga nungaiti aisu adubo aina kaidorani ai sho wa gamda hodoktreda kanaba so phangdana tumin leisili ngarang de su chak toga magi ka da chatlaga wa khra hodokpani
Masu mathwaibudi nungaiba nati. Adubu magisu aningba khara leibanina hekta hongodi yadre. To hairanudha nang soiso haidabani. Ahal masen sinari sidai tumin leithosi. Makhoini gisu amadi lakini. Akhoina da moigi haibiraga awaba ulakpadu nungaite. Aisu nan kai haiba natida. Ngarang di joli gi matawdo nungai mandadana wa hodoglubani. Ado kuina saba nate. Haifetani. Phare potharo fazana. Aishu thamagi. Imana kaukiba mal. Nungdangi matamni. Chak tokla matung tumamdaini. PIBA tumthaba yadre ngasidi. Mingonda karigumba aranba ama tawrurabagum masado leitaw sungya yade. Karigi nahan makai thabak ama maram ama oiraso Robert ta hairaga Robert kada tanaduna wa pamba thokpani. Adubu PIBA ngasidi wado Robert ta haidre. Ma tamdre tamdi tamningbani. Adubu tawruriba thabakto achum aran thida sauribani haiduna tawrubaduna Robert na hairak toba nganglak toba waduna ma haidokta tumin leiselabani. Aduna suma mathanta tawfam khangdabani. Phamungda famlaga phone do amuk met amuk tham tawduna le. Upai leirakraduna Robert ta call tawi. Robert tum tharu ramale. Kaino hingsida kaidorage hojibau tumdribo. Robert ai tum thaba yadre. As isaira kaino dar tum kaino ai tumningi tham. Hairaga phone do kakre upai leite. Wado hairaga kari tawdoino khanage khallubadusu oidre. Aduna PIBA handakte longna hipthare. Aduga kari tawgadage haiduna khallaga leikre. Asomna sum khallaga leibadi yadabanina ahing mayai oirakpada PIBA WakhaL khana mathanta tumthakre. Asomna numit nini humni hokre. PIBA office nungtigi chatli adubu jolly office lagte. Hana warawwas hawbaduna nakalda thamlaga hojiki oinadi ma jolly na office lagpa ngaibani. Ngarang oigera ngasi oigera office ta hek lagpaga mana soikibadugi soikre haina haigi phau khankibani. Adubu khanbatamak mangaire. Jolly di numittudagi adum lakhidre. Phone number le. Adubu amuktasu call tawrude. Masi khakkidi ma call tawragasu hainingde. Aduna ma tawdabani. PIBA hojikso Robert ta haidoktre. Haizabagi wani. Tawriba matawduda PIBA sum tumin leisenba yaraktraduna office halaba matong numidangi chak toklaba matong Robert ki kada tumin changle. Robert phamungda famduna misnaga text thanaduna leirambani. Adubu PIBA changlakpaduda haifed yenglei. Aduga text ama thakhe. Misnada ngahak leiramo haiduna PIBA Robert ki nakta changlakte. Kagi thongnaw mapaduda leplaga tuminna WakhaL amada ungduna le. Wahai amataso haide matawduda Robert karino haibagum changsilei. Kaidore kaimuk tawrage. Ai aranba matawkre. Kanada kaino lalisina. Ai WakhaL amada sum leiringai ai aranba tawkre. Aigi tawse yam lali Robert. Robert harido karino haibagum mamit wishinduna shor hontoi. Ado karino kana kaidorage haidudi hayuduna nangna maramdi haide asoi baran batawkrina sum hairaga ai kai khangdorige. Nahandagi ma office lagtre. Resignation letter piram. What? Kaige? Nang kaidorage? Kai hairage ba? PIBA sor sangba mahandoklaga office ta thokiba thodokto mayek sengna lirami. Lurakpada PIBA nungaitana. Ai atopa WakhaL na nakalda thamkhraga khangdabadagi tawbani. Soikre phau haikidre. As nang sidi berani. Aduga kaigino nangna nahan khay ngonda haidrede. Aidi office ta dum lakpoi khale. Nungaini amadusu aingonda pau hairaktiba. Hairaga Robert to prep chattuna famungdagi phone lauroi. Aduga misnada tawi. PIBA na karino tawrido haibagum phone dumunge tawi. Robert masado khara chathoklaga lepi. Upai leite PIBA tumin leptuna yengi. Taye. Tay nati. Kaino nang ningonda wamta haidrede. Misnado khangprik hek khangi. Phone da amuk yenglaga. Kaino dada kaidorage. Ai kai haikrage. Jolly thabak toga nang tumin leisiliduna kaige. Kaino haisa. Kana haiba. Madi mama sangamdabagi lip lobani kaino. Kanan to ena haino. Matangduda Robert misna animak painariba phone du loudspeaker thane. Robert na makha tare. Nungtigi leminariba namanabigi mong matawphau khangdridu kaigino. Ma nabagi lip nate ni piramido. Ha thabak tokpagi lip ni. Amadusune
Kaigino mana lotlido. Yaroi hayo. Ayengdei thabak lakadamni. Thamo yare. Hairaga Robert phone du kakthатli aduga PIBA da onsillaga. Hai soibani PIBA. Nang khradi henmali. Nang na tawrise mibu otbani. Thangai sengna sauningi pendre dana phudana hatokpa natrasune. Nangi na tawsidi migi mind awaba aduki matik pibani. Ay nangonda hanjin haibasu nati. Hai so hairoi. Adubu ma hujik yam waramni yo. Kainom tawbaga abega da tanaba mana wafam si abeda baw hairamtre. Walo resida. Robert. Ay sauning mandana ay kaino khanawdabani. Sauning ena hatokrodana dude. Sumain sumawa pi dawsiro. Aduna bo hen phani. Nang na tawriba na tawduna hena pap tumpuni. Ay gi haibu athobada yam thuna wari sano. Hairamlaga Robert PIBA da amuktang yenglamlaga magi phamungda changkhre. PIBA makha tana wahai ama phau haiba nang hauda maithong imak maksin leptuna lehawi. PIBA mikup khra leplamlaba matung panthadre maso magi ka tamna chatkhre. PIBA thokra matung Robert mamit panglaktuna mapukningda khanje. Ngasi mana haikhriba ngangkhriba singdo PIBA da tasengna yam saurubagi sunate. Hoi, paudu tabada ma Joligi khalaga nungaitre. Aduna PIBA gi matau Joli da mana tathiribasi khara fanaba mikuptuda Robert na khudong chaba lauduna wa khara haikibani. PIBA adu khakna thamo yam kanba mi sunate. Aduna su haikhai haidok luraga amuksu nungaitraduna PIBA na mabu waruram ledra haina khanje. Nakalamada Misna Joli ga wari sari. Nati, nang natokningasu engonda maruldo si tawi ay tuoge so haidi. Aduga oidaba ngangba. Nabagi lift lawbani haijilido kaigino haibanida. Aidi khangdabani na dadana hairakpaduda ichamchamna dum khumure. Misna, adugi ngaksu nati. Sengna ay thabakdo chatningdre. Aduga tanja chakibani. Ay mangonda yam saurubasu nati. Maso khangdabagini. Haldo icheduna aigida haplamlabani na mana ainena khankibaini. Adubo haiba, maso karigino tawridubo. Haibada so hanglamde, ngame matagum, office to da mayamang da tawrido, henmale. Nangi jet kita su yengbidaba. Ay jet haiba mamuk layri brane. Chamane. Namito dagi henba kaya ay jet loy krabani. Ay kaisu khaludre da misna. Taning de, haukiba singdo puthorano. Loy krabadudi adum loy krasano. Khanari se hujikini. Ay wari, tumasi, pungsu thengi. Hairaga Joli hip thakre, misna makha tadre. Joli da haifet yenglamlaga, maasu hip thakre. Haisabagi wani. Joli mamangda mana PIBA da haikiba wahai mabu thauna oinaba sejina kiba wahai singduna PIBA na mabu warukibani haiba khangbana. Wafamdugi matangda singdoknaba ma hanjin hotna jakibani. Adubu PIBA na mangonda ulakpa matau singna makha tana wahai ama phau haikidrabani. Adubu mayamangda tawkhriba matauduna Joli handakte sauningba phaukhre, warokre. Aduna masu mana thokpa leirani khankibani. Mathangi numitni office chatpadu ngasidi Robert su yauni haidana anido loisinminare. Mapaga punna dining table duda chak chaminarambani. Adubo PIBA haugatlamdaida karino makhallaga lukhoida yengduna. Iga baba. Kedore. PIBA wadu hekta haibasu ngamdre mamainon thaduna ngahak amuklay. Aduga taplapna. Babang Deven gida chatpagi haibado haying sinbiru. Hairam laga hugatuna thokre. Wadu da Robert PIBA da tumin yengai. Amuk samay thong da nokvet tawre. Lukhoy Robert da onsilaga. Nangiri yadawri bro haying se. Amasina hairamisibo. Aidi anytime ni da pabo. Amasina yaradi. Pare. Ipa pau paunaragi. Hoy pabo. Ay hugatlaga thengkre. Karigino ne nang yaudawrisina. Akoy assistant do naraga layrina lip lawki. Adugi ay yauda yadraba. Yengo. Padabudu sinaru. Matam khra hausinkre office tani. PIBA gi cabin manungda anido mana thokpa thabak tawnari. Marak thatna. Kaigino yam thuna decision lawride. PIBA tawramba mathaudu lepi aduga Robert ta haifet yenglamlaga. Ay munna khalle. Sigi tanja se lawraga aigi asoibado apologize to hodrabadi aigi lambi leitre. Masi to hodradi ay ningamdaba madum leigadawri. Aduni. Ay na mugtang munna khallo na hike khairido. Naral ama leibadaidi
Hojikti WakhaL daramani Shin hana munna khalamadi kharangana WakhaL daridraba. Ish, mina lanbana kaishu khandaba. Aduga mana lalagana pro kasu chai. Yare, na thawda tawra daide. Nangama wathi da dawle. Wathi da wa inani solution phangduba punsi dugi angka hotbiraga tapna solution puthoraise. Thank you ga haigadra haraga. Oi, nangi angka do penjari. Pendrade, adu phajana hotbiraga. Sida phau pendi haradi. Nang kauthokigen dawani. Oh yare, thabak to lushilo. Nakal amadana Mamarita phone tawragduna hayeng simi lakani. Yumda laktaba yade haiduna Mishnada call tawduna sinarakpani. Wadu tawada joli Mishnadagi phone dumulli. Ay laoy, kaygino noy na ingonda asukyam na awaba pinaba hotnarisibo. Ibema, nangbu khajikta tapthokay dawrage. Napana haraw tawriba singse loina chopatari. Nang luhongba ngamloy hairaso hayeng sidadi nang yumda law. Matung taba ima nanggi apambada yetlaroyge. Taningde. Noygi ijat ngaknaba hotnabada aigi ijati kaisu nate siro. Aigi waso amta tada noyna selaga soiba yararikanda aingonda noygi ijat ngakpinaba hairakpa. Ima, noysa aigi ima ipani ko. Wase, ngasi khakta lekhai tanabani ne bema. Pausi hek yanabaga ikhoiso haira isini. Yare taningde, ai kemta taningde. Hairaga phone du thamme, Jolly Misna da onselaga. Misna, sigi matangda nang daro barta wari sagan. As, amta tafta ko si, kaino mo namta khana kiseba. Maso mana chume haibadu da laikhrabani. Ay mangonda wam phau hainingtre. Hairarui na khali. Aduna aiso, aina chume na khanjaba lambi ma da lairaki. Masina ibani gi afaba oigani. Natrabadi, ibani sumuknara lairaga pattaba ngakta olakani. Hairamlaga haugatuna thoke. Misna, Jolina PIBAda asawa ulakpasi toina taude. PIBAbudi sonjabani adubu ngasi PIBAda mana warona hairakliba wahai singduna themba ngamdre. Tuminna chatkibado yengduna leihawi. Mathangi numittune PIBAna ayaba piraba matung lukhoi ayingbe macha aniduga punna haraw Jolly gi yumda laklame. Nupa anidu lemna lae haidana formal dress makti selakte. Icham chamna Robertna black jeans ama black t-shirt ama litle. Aduga parap tawa jacket ama mathakta hape. Aduga PIBAgina white pants ama manungdana white t-shirt ama. Aduga mathaktana brown color gi casual corduroy shirt ama hape. Anido mama mapagi matungda taplap adum changai. Gate lomdagi changlakpado lukhoi ayingbidi hana adum chatpa oibana chumdring adum changke. Adubu PIBAga Robert khadi laklibado ahanbane. Aduna leiriba akoibado sinba thongna yengduna changle. Yumgi mamang oirap makha thangbada leiriba yamna chawdaba garden machaduda khud haifet thillaga Robert na haire. Asigi garden machase piktakna dum phasi. Asidaga famlaga phone wari sanaradi sathin romantic oiridro. Hairaga PIBAda michi khachili aduga amuk makha tare. Nahanwai Jolina wari sabada romantic oina sarakpa yawardi tu asida phama sarini khangodo. Robert ki waduda PIBA khuningna thilai mangda chatliba mama mapa anido takhini haibagum ingit tawre. Robert makha tarakte maya higatlaga leikhre. Mangol yobaga kaunarude. Imung lomdagi deven thoklaktuna woi. Itaw yore edana. Ija singsu lao chango. Hairaga imung lomda onsele. Ay, tari brane. Itaw hoila ene. Hairaga kausenduna phamnaba hotne. Ayingbi macha anida ingit be deven bu khurumu haibagum aniru supanthade changsinduna khurume. Tanjaduda Rita imung lomdagi thogle. PIBA ubada thanglamba khongdu tapthaki. PIBA sungai Rita ubada masadu khajik hainadaba phauki. Adubu devendi PIBAbu masak khangkhide. Aduna su PIBAna changsinduna khurumba ngamlibani. Matamduda devena saukhibadi dharma tinadaba mama mapa masak khangdaba. Adugi sumathakta PIBA se mama mapa luhonglaga pokhiba macha nattabaga mayamsi tabadagi devena athingba thamkhibani. Sinana kalamada thamlaga hojik laklisi PIBA masak khangnaba lakhibani. Adubu Rita diwa amata ngangkhidre. PIBAda amuk yengduna leikhi amuk sukhali. Hanagadi ahongba yam leire haina